ngasi akhoi social media da chawa thakpa gi ne video tawse atopa jati mamang da ikai ro mudro atopa na chari mayam do mathel tawdana adudi khoi mitei su sumaina chai haiba se khanghan baduni aina pamse akhoi na pamjari sa pijaning da ba pesa tal mi kadai oi da chinjak cha da koi da mayum da kaim bo san da khang da ba mina mai haiba orang ni oi mama oi khoi na chawe video ni gai sem ba ga sa phagi jin da yam waya ba musiba ka menam ko haijara ke ko Hai mayam khuramjari mayam ngasi amuk ai laksare mathel ke tanga loina raga mayam ngasi ai kana da jumda yadi imung da chadre angang sing khara lange na mathaktani ai phamise yongdo do haino pambi ka sum yam ubun yong ai tungom da adudi mayam ai ngasi gi mathel se haijara ke kenoni khomam da loina pure se sina Wow, nga thong mania ba. Ada di sina, na koi motor tangkai thong bado. Hawai kang takai do Manipur da. Sina yung sak alu irom mania ba. Sidi dum sayoki tau bado yung kitang pura la aba. Sina chanaga, ada di bandhakobi, ada di khamen taro kangau, ada sina karona khabi kitang sisege propani lebu leire. Do ngasigi special di kanino, hai bada se. Mimi Singju kai do to yong to Mimi Singju phajana tawre aduga ai ngasi chaba hawdo bi di mayam ima indol isilinaw ibung ipa mayamna yangdiriba mayamna nusibiu support tawbiu subscribe tawbiramu aduga bell icon su nambiramu mathangi video da su adung mafamda ai video se yangna jorokna ba adudi mayam adu ai like khajik tang kachage masidi extra plate ka proktre swara dum kacharage ko ina kangau khatang leijare iromba adai nga khajik tang video nungai tasu nungai na khallaga yengbiu mayam aduga sinju khajik tang amaga Singju pulak puna magam do yang pusok cere like koram jarage like ta kacare adu di mayam adi amuk chaba hamunara si video jengba khudong chade na mayam oro biganu mafam se kitang ai phara dum nungai hajik langboi na phara bu nungai ne khalli thak ni sigise to haino pambi ka se adagi sigi half wall siga lep ga ne lama he ga dum jaye ba hayang haino matam da adudi hawai se hana kitak chage khangdre aina chaba se kyam jam chara janu aina mathen se khara dum manga taruk pudi tawi ai bu ai sibu ok mapi ni kaina khanbira ba kaino khangde Kalau nak habis, ini kalau habis coba nak hangi video tu bu, bahaya jadi tahu ya kan? Ini hangi video tu yang bu, kalau nak habis tu coba ni, kayak ini hang dia, nani ngang jaro, kau tahu ni, karena ada selalu banyak teh. Ini berfirman macam mana? Habis.
ꯇꯦꯕꯜꯁꯦ ꯈꯔ ꯒꯣꯇꯛ ꯅꯣꯝꯃꯦ ꯉꯥꯎ ꯇꯨꯝꯅꯤꯡꯉꯦ ꯆꯥꯛꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤꯕ ꯂꯤꯛꯏꯕ ꯈꯪꯗꯦꯕ ꯑꯗꯨꯝ ꯈꯤꯇꯪ ꯄꯨꯔ ꯂꯥꯛꯑꯦ ꯈꯤꯇꯪꯕꯨꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯔꯛꯑꯦ ꯑꯣꯛꯇ꯭ꯔꯒꯁꯨ ꯍꯥꯏꯅ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯏ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯆꯥꯃꯤꯟꯅꯁꯤ ꯑꯩꯁꯤ ꯃꯊꯛꯁꯦ ꯃꯥꯟꯗꯣꯞꯇꯅ ꯂꯩ ꯃꯌꯥꯝ ꯆꯥꯃꯤꯟꯅꯒꯗꯣꯏꯅꯤ ꯁꯤ ꯂꯥꯛꯑꯗꯤ ꯇꯧꯒꯗꯕ ꯉꯥꯗꯣ ꯂꯩꯔꯛꯑꯣꯕ ꯉꯥ ꯂꯩꯔꯛꯑꯣ ꯊꯣꯡꯗꯣꯛꯑ ꯆꯥꯊꯣꯛꯄꯤꯔꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅꯤꯡꯉꯥꯏ ꯁꯦꯝꯕꯒꯁꯦ ꯐꯥꯒꯤꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯔꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯂꯣꯏꯅ ꯄꯤꯖꯔ ꯄꯤꯊꯛꯑꯒ ꯄꯤꯖꯔ ꯄꯤꯊꯛꯄꯇ ꯅꯠꯇꯅ ꯑꯉꯥꯡꯐꯥꯎ ꯁꯨꯝꯃꯝꯃꯒ ꯑꯗꯩ ꯀꯣꯟꯅ ꯆꯥꯔꯤꯁꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯉꯁꯥꯏꯗꯩ ꯁꯤꯕꯨ ꯁꯤꯒꯦ ꯇꯧꯏ ꯋꯥꯟꯊꯒꯦ ꯇꯧꯏ ꯆꯥꯛ ꯈꯤꯇꯪ ꯂꯧꯋꯦ ꯂꯤꯛꯑꯦꯕ ꯉꯁꯥꯏꯗꯣ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯎꯞꯁꯜꯂ ꯑꯗꯨꯝ ꯄꯨꯔꯛꯄꯅꯦꯕ ꯉꯁꯥꯏꯒꯤ ꯍꯋꯥꯏꯗꯨꯃ ꯈꯤꯇꯪ ꯇꯥꯔꯦ ꯍꯥꯎꯏ ꯍꯋꯥꯏꯁꯦ ꯍꯋꯥꯏ ꯍꯥꯏꯗꯣ ꯍꯥꯎꯋꯦꯅ ꯍꯥꯎꯋꯦ ꯍꯥꯏꯅꯩꯅꯤ ꯍꯋꯥꯏ ꯃꯤꯔꯥꯏꯕꯤꯅꯨꯀꯣ ꯍꯋꯥꯏꯗꯒꯤ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯇꯤꯟ ꯐꯪꯕꯅꯤ
ꯁꯤꯗ ꯆꯥꯕꯁꯤꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯃꯊꯪꯁꯨ ꯆꯥꯔꯛꯎꯔꯥ ꯁꯤꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯥꯛꯄ ꯑꯣꯏꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡꯁꯤꯡ ꯂꯥꯡꯕꯁꯨ ꯇꯥꯗ꯭ꯔꯦ ꯀꯥꯎꯅ ꯍꯥꯞꯄꯤꯅꯤ ꯆꯥꯁꯤꯗꯣ ꯑꯩ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯃꯦꯟ ꯑꯃꯈꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯀꯣ ꯅꯨꯡꯁꯤꯕ ꯏꯁꯥꯈꯩꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯅꯪ ꯑꯃ ꯊꯥꯛꯇꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯣꯛꯄꯤ 5 ꯊꯥꯛꯀꯦ ꯍꯥꯏ ꯑꯩꯁꯦ ꯑꯣꯛꯇꯧꯅ ꯁꯨꯝ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯑꯣꯛꯇꯧꯅ ꯂꯨꯈꯥꯛ ꯆꯥꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯃꯊꯦꯜ ꯃꯀꯣꯏ ꯈꯔ ꯄꯨꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ ꯀꯩꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯆꯥꯕ ꯊꯛꯄꯒꯤꯅꯦꯅ ꯚꯤꯗꯤꯑꯣ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯎꯗ꯭ꯔꯣ ꯑꯇꯣꯞꯄꯅ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯃꯊꯦꯜ ꯇꯧꯔꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯆꯥꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤ ꯋꯥꯕ ꯌꯥꯝ ꯄꯩꯗꯅ ꯃꯤ ꯑꯣꯛ ꯃꯇꯨꯝꯒ ꯁꯨꯛ ꯆꯥꯎꯅ ꯄꯩꯗꯅ ꯑꯗꯩ ꯆꯤꯛꯀꯦꯟ ꯃꯄꯨꯝꯒ ꯇꯧꯔꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯖꯗꯦꯗꯅ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤꯠ ꯅꯥꯕꯤꯔꯤꯁꯤꯕꯣ ꯀꯥꯟꯅꯗꯦ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯄꯤꯖꯅꯤꯡꯗꯕ ꯄꯩꯁꯥ ꯇꯥꯜꯂꯤꯃꯤ ꯀꯗꯥꯏ ꯑꯣꯏꯗꯕ ꯆꯤꯟꯖꯥꯛ ꯆꯥꯗꯅ ꯀꯣꯏꯗꯅ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯄꯨꯁꯟꯗꯕ ꯈꯪꯗꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯆꯥꯈ꯭ꯔꯒꯦ ꯃꯊꯧ ꯂꯩꯇꯕ꯭ꯔꯣ ꯑꯗꯨ ꯀꯥꯟꯅꯗꯦ ꯁꯤꯒꯨꯝꯕ ꯍꯨꯏꯖꯦꯟꯒꯤ ꯋꯥꯔꯤ ꯁꯥꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯍꯔꯥꯎ ꯂꯩꯁꯤ ꯑꯩꯗꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯅ ꯅꯣꯛꯅꯤꯡꯕꯅ ꯑꯩꯗꯣ ꯐꯥꯛ ꯅꯣꯛꯈ꯭ꯔꯦ ꯈꯨꯠ ꯁꯥꯁꯦ ꯈꯔ ꯇꯣꯠꯀꯟꯕ ꯍꯥꯏꯗꯣ ꯆꯥꯊꯣꯛꯀꯦ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯁꯤꯌꯥꯔ ꯚꯤꯗꯤꯑꯣꯗꯤ ꯋꯥꯒ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯃ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯉꯥꯡꯉꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯉꯥꯡꯉꯤ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯃꯤꯇꯩ ꯃꯁꯦꯟ ꯊꯤ ꯉꯥꯡꯉꯤ ꯑꯃꯠꯇ ꯂꯦꯝꯍꯟꯗꯕꯅꯦ ꯍꯥꯏꯕ
ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯌꯦꯜ ꯄꯤꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ